Hello viewers, welcome back to my channel Laija Entertainment. Ngasi amuka hanna audio gi khuthangda Laija Entertainment na mayam taram okjari. Ngasi blog se ngasi dagi nonini mamangda akhoi gi school se amuka nouhounana kaba yabagi ayaba pibagi SOP khra lauthokiba Health Ministry of Health and Family Welfare na adugi matangda adude SOP de lauthokibado mayamna sum word oina sum yengba matamda padaba mayam yaure aduna ina audio khuthangda mayamda adugi SOP ngakna chatkadaba akhoi school da adugi matangda khajitang khangnabagi damakta awareness oinabagi damakta ina sum blog ase semjabani ngasi gi nongnini mamangdaga September gi tang 9 da thokiba adugumba order amani matam sangna COVID-19 laichat na maram oiduna school sing kaba thinguraba matung lakliba September ki chaichat kunga mathoi dagi horaga haibadi tarik kun mathoi de horaga school sing nauna kaba hoba yanaba SOP sing Ministry of Health and Family Welfare ngasi haibadi haribna mituda thokre nauna tholiba SOP asigi matung inna class 9 dagi 12 faoba kaba yagani hairi ngasi thokiba cherol asida mairo singna school da ojaga tathok tasin tauba lakpada mama mapa oiba singi ayaba adu aiba oina lawrakadabani hairi amadi online class singsu makata na chathaba da pukning thogatli hairi habidi online class sum tauba yagani haibani aduga SOP gi maru oiba wafam khara ayusing SOP nga chatkadaba school amasung school gi campus ta amasung oja sing chhatra sing lakpa matamda kari mongda kari nga akselaga amasung aduda taingaifadana tawda yadaba do's and don'ts tawgadama su tawroidaba khara ai maru ena lauthokjarake mayam su sum tabiu maru ena mairoi sing oja sing haibatare school sing gi changphamda sanitizer dispenser amadi thermal screening tawnaba khutlai sing thamba haibam leire then makhatabda mairoi amadi staff pumnama mask gloves sing ubhanba then class manungda mairoi sing fit taruk lapna phamhanba containment zone da leiba school sing hanghandaba containment zone dagi lakpa mairoi amadi school gi staff sing campus manungda changhandaba haibam su leiri the school adugi staff chada 50 lomda mak kahanba hadi staff tara cham leire khalase adudi staff yankhai khakaba haina adumana su lepnari biometrics attendance sing hojiki oina lebhanba biometrics attendance lobe school mayam yauri adu lebhanba haibani uji phauta then makhata abada assembly amadi meeting ba yaba thoram sing school manungda silhandaba maruina khoi school assembly habam lei adu school assembly se hojit ki oina totally ban tawgani habni SOP gi manung chan hairi bse then AC season raba su 20 degrees Celsius tagi 30 degrees Celsius phawba manung da thamgadabani hairi AC season aba school classroom leiba taraga su office leiba taraga su 20 to 30 degrees Celsius da magi temperature thamgadabani habani then masak khangdaba visitor janghandaba school gi akoiba sing hypochlorite na disinfect tohanba haibam hairi then school ki transportation tawraba su chang naina disinfect tokthokpa hairi school gi van gumba service tawba yawba school yawbanina ad disinfection se fajana chang naina tawba haibani arogya setu apps mipum khudima sijana hanba haibani arogya setu haina apps amalai asida kudimak se khoi class tori kholi mayam se mayam loina hariba app si download toroga asum yengba yagani adu sijina han bai bani campus manungda leiriba mioi singda COVID-19 gi symptoms ulakpa yoraba gadi kudakta authorities singda pau pigadabani hari COVID-19 symptom haiba tare khoi lok lai hau tawba khotpa masa sagatpa tawba khotpa thengaragadi authority da pau pigadabani haibani school gi asangba matam yengduna COVID-19 gi awareness pigadabani habdi oja sing chhatra sing mairoi singda COVID-19 gi awareness pigadabani habani then practical torabasu mairoi amana meter mari gi mafam sijana hanba
हाइबदि सोशल डिस्टेंसिंग को फिजिकल डिस्टेंसिंग थम्बदुगी मतंगदनी हाइरिबसे अदुगा कैंपस की अकोइबदा कोविड-19 दगी ngathoknaba पोस्टर सिंग थेतुना थमगदबनी है कोविड-19 के अवेयरनेस ओइनबा अखोय पोस्टर कुमा थेलगा थमगदबनी हाइबनी देन अदुगा अमना चे कोलम पेंसिल इरेजर वाटर बोतल सिंग वहंदबा असिना चिंगबनी हाबदी अमा छात्र अमगा अमगा चे कोलम वाइनबा खोनबा तौनबा यावदु मसी तौहदगने अमगा अमगा अखोय टच तौदनबगनी हारि वासे अस्माय तोरगा एसओपी खरा ngakna chatlaga lakliba सेप्टेम्बर की तांग कुनगा माथोय सिदगी अखोय स्कूल से रीओपनिंग को अखोय रीओपनिंग हाबसे अखोय पार्शियली रीओपनिंग हाबनी हानिगे दमाइना वा लाउना तौबदो नतबिदा तपना तपना होरपै थोलपा मिनिस्ट्री ऑफ हेल्थ एंड फैमिली वेलफेयर ना थोलपा चरोल की मतुंगिना सुमना हाइरि मयामदा मसीगी अवेयरनेस से मयामदा सु खंगनबगी दमक्ता तोंगान तोंगानबा मीडिया सिंगदा यारिगदी कोई शेयर तौबियु अमसुंग मयामदा भाप तामिनमनबगी दमक्ता हाइरो लाइना लाइचत कोविड-19 ने ngathoknabगी दमक्ता स्कूल कारपतागा सु मयाम चेक्सिनसी हाइबो वाफमसिम थमगा आई मतंगसिदा सुम टेंशन जरगे थैंक यू